Democratic Students Alliance of Manipur Desam Sinduna Mahiroi Kunai Amati Lebak Meeyamda katthoklaba haiba thimda chahi kudingi pangthoktuna lakpa mega blood donation camp chahi asigi oinasu marfu humdoirak soba oina ngasi mioi chama henmana donor oiduna pangthokhre Rims Jenims Siza Bavina Amadi Thobal District Hospital da pangthokiba camp aduga mari leinana Desam ke President Meeyamda Somorjit Meitei na phongdorokpada April tha si hokiba ing sok lising amaga chamapal marfudra mathoigi Anglo Manipur Warda Mikha Pondaba Lebak ama oina bhonabada choba thaudang lorumba athoba singning singba tha amani asigumba lamda masigi maru oiba tha sida voluntarily gi dan tawduna mathau tarakpada mating pangduna miyoibagi punsi kannaba pandamda camp asi pangthokpani miyoy abana gi dan tawbuna miyoy ohumgi punsi kanba ngamgadoribani hairaduna camp asida voluntarily oina tholaktuna the donor tawriba amadi Camp asi pangthokpada achoba thaudang loriba hospital ki team busu Desam ki maike digi thagat ba phongdorokli Iramamata medical science sapula busu usinba yadaba dugumba miyoibana EP lagati suya yade aduna status da voluntary blood donor gi masing asi koi hengana bakana honara gusu mai yapan hengapun ngamde ramasina EP ba yaraba miyamsu EP raga koi tangai padana sumnaba status laiba gi award pasi mekana bahona bada kunna saru yamina si loina na robada simno medical game asi pangpung nabu hona bada mating pangpia khiba loina ring asi koi donor sing si pung thogot biboina koi donor sing sina koi fruit ma koi teaser asi koi sponsor to birapa el nandakumar koi this is Sunday na dukam tongan ba make kya dagi blood donation na sibu mai pauna na bagi na mating pangpia ko puri musu Desam mai kai dagi kai kun buchari loina na sibu ba kemasida EPB riba donor khudi mu buchulu sigi mai kai dagi awang mathakya kai kun buchari dong yamana mi hungi pusi kan bang ngudoi bani amagani habagi mai busu myam puno hungi na si hajana hajaraga long live Desam long